Manipurna taram noksari nasi lakut sagadruba topic asidi only one true church in the end time. Aroiba matamda Prabhu Jesu Kristana ani suba laktring he mamangda aseng ba church amakhaktang laigani hariba topic asigi maramda tentang na ikoi yengminasi maram disnaw sa samonyam sang sanangang base mi singna taningde aduna maram oiduna ai samonje tentana lawjage ahanbada ishora prathana tawse Sagada lebe ipa yam thagasare ipa roiba matamda malam prithibi asida nahaki asengba church amakhaktang leigani haina nahaki bible la thakpiramba adugi matuina khaitang hangjagadori masida nahaki thawai asengbaduna singbiu tariba mipum khuding mutasu nahangna singbiu Prabhu Jesu Christ gi mingda kuramjari amen ai ahambada John 10 gi 16 na se punna pamna se And other sheep I have atopa yauksing so ayilay hamne which are not of this fold masigi yauksang je masigi yauksang si nataba habdi Prabhu Jesu amasung ma ke se boxing na makhoi je yauksan bani makhoi gi yaukon amalay hairaba yaukon se nataba asida ko asida noi John 10 je patana pabiu asigi yauksang asida nataba asida leiba nataba atopa yaukhe amarum ayi lei hamne sida ko them also I must bring makhoi du su aina porok patai kadai da makhoi gi yaukon aduda Prabhu Jesu Kristna yengchen biba yaukon aduda makhoi porok patai hai and they shall hear my voice makhoi na aigi konjen tagani and there shall be one fold aduga yaukon amakak leigini and one shepherd yauksen ba makak leigini hai masina masigi bible yamna phaje masigi meaning se yamna hai yauksen ba makak leigini habdi koi christian leiriba masina haribdi prithvi asida leiriba christian denomination church kyamarum lei aseng bade masi ishogi aning banate hadiba leiriba christian denomination kudimak se masigi manung degi ishona magi aseng bo yaukon amakak leiba aduga Prabhu Jesu Kristna yauksen bo iba mahaki yaukon amakak lei hamni ado hariba yaukon asida mahana atopa yauksen ju porakani hamni atopa churching hujuji prithvi da church denomination yamle denomination da natana atopa religion yamrum sle hariba sida ishorga mi kyamrum le hariba ishorgi missing ase Prabhu Jesu Krista gi khonjel ato tagani hamni mahaki akoina Prabhu Jesu Krista gi khonjel karamna khangani masi kana gumma bina bible gi matungina haiba taragadi madu Prabhu Jesu Krista gi khonje ne de khangane bible na haibigi matungna kana bina bible na haibigi matungna haibado aikoina taaba haibase Prabhu Jesu Krista gi khonjen taabne ba aduga mokoi lakani hamne masi gi text asidagi su khoina khangai maramdi prithvi asida roiba matamda ishorgi Prabhu Jesu Krista gi mahana yaushanbo oiba aseng church amakak leigini hamni aduga haidiba mahaki aseng church nataba atopa church singda atopa dharma singda mahaki mi kyamrum lei haidiba missing ado mahana haidiba church asida pusalakani karamna mahaki aphabo pawje sandoga ishorgi aphabo paw bible gi matungna sandoga pawje sandoga mkhoi targa lakani habini masida aduga Ephesians 4:5 to jomu yengse hakchang amakak lei thawai amakak lei adu haidiba asida nakhoije asa amada nakhoije kaurakkrabugumna akhoi Christian oiba ikhoija asam da komni kari asano Prabhu Jesu Kristna ani shubalakum matamda ikhoida arangkubam pibini magloina ikhoina sargada sakani ikhoina arangkubam phangani habje masi akhoi goiba asa amakhantane Christian kudimaki asaje arangkubam phangba habsini adumaina asa ama leibagumna thawai ama leigini hakchang ama leigini hakchang ama habdi church ama habiye ekhoina church ama leigini adugo one lord ekhoigi one lord lei ekhoi Prabhu Jesu Kristani thajaba ju ama lei baptism ju ama lei sida hai thajaba hojiti prithvi sita Christian denomination kyamrum lei haidiba Christian denomination asigi thajaba se tongan le church amaga takpiba amata manate adu bible di jamana ba bible pai adubu makhoi gi takpi tambi bidi loina tongale adu sigi Ephesians 4 gi 4:5 da haibi gi matung nadi haidiba mayam sigi jamana ba thajaba leigini haidiba thajaba adu di kadai da phangani bible da
Bible na takpiba Mahurondagina Revelation Fawbada Bible na takpikraba asumbado maduda chena paiba atugumba thajaba amakak legineba aduna masigi text asidagi jo haibadi thajaba amakak legini haibadi church asengba church amakak legini habi adudi haiba asengba church ekhoina khangba yam darka leisnausa nang aichu thiu adugumba church suda aikhoi sakadabane ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯆꯔꯆꯁꯦ ꯑꯁꯦꯡꯕ ꯆꯔꯆ ꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯆꯔꯆ ꯑꯗꯨꯗ ꯆꯠꯀꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯎꯁꯟꯕ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯆꯔꯆ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯅꯤ ꯑꯩꯈꯣꯏ ꯔꯦꯚꯦꯂꯦꯁꯟ 18ꯗ ꯑꯃꯨꯛ ꯌꯦꯡꯁꯤ 18ꯒꯤ 2 4 5 ꯅꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯒꯅꯤ 2ꯗ ꯍꯥꯏ ꯕꯥꯕꯤꯂꯣꯟ ꯑꯆꯧꯕꯁꯦ ꯇꯨꯔꯦ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯁꯦ ꯗꯤꯌꯥꯕꯣꯜ ꯐꯠꯇꯕ ꯂꯥꯏꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯦ ꯐꯠꯇꯕ ꯎꯆꯦꯛ ꯋꯥꯌꯥ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯥꯛꯁꯦ ꯀꯩꯁꯨꯝꯁꯪ ꯑꯣꯏꯔꯦ ꯃꯈꯣꯏꯒꯤ ꯄꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯄꯜꯂꯤꯕ ꯕꯥꯕꯤꯂꯣꯟꯁꯦ ꯀꯔꯝꯕꯅꯣ ꯊꯥꯏꯅ ꯃꯃꯥꯡꯒꯤ ꯕꯥꯕꯤꯂꯣꯟ ꯅꯠꯇꯦ ꯃꯁꯤ ꯁꯤꯁꯇꯦꯝ ꯑꯃꯅꯦꯕ ꯑꯔꯥꯟꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯅꯦꯕ ꯃꯁꯤ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯅꯤ ꯃꯁꯤꯗꯩ ꯈꯪꯉꯦ ꯚꯔꯁ 4ꯗ ꯍꯥꯏ come out of her my people habni Babylon-dagi aigi mising tholo habni Babylon haibagi wahise nakone Genesis 11 da yengbo matanda Babel haibadudagi lakpani masiga athadi samamna habni hoji akhoi prithvi da lairibase church amana takpi church amana takpi amata manate confusion samamna bangakta poreba Bible gi matu ina taktreba Bible gi matu ina taaju Bible dagi text ama khak laurani aduga Bible gi da lairiba text मैम तो सांगदम नदरेबा खुदम मोइना बाबिलोन हाइसे बाबिलोन हाइबा text हम खं नथे मसिदी अखोइन जेनेसिस तगिना रेवलेशन फाव द यावदबा बाबिलोन दानेन की मतम द लेरिबा बाबिलोन हाइबा मैम तो येंगा कांदा खोइ हुजि येंगदबनेबा अदुबु मसिदा पल्लिबा बाबिलोन अदुदि थाइना ममांगे की दानेन होगी बाबिलोन दी अखोइन मांगन करे तुखरे अमोहना सेंगला रोय बाइबल प्रोफेशन आइग्रे मसिदी थवाई होइबा बाबिलोन नेबा अदुबु थाइने की ममांगे बाबिलोन कुना नेचर लेगिने हमने आइगी मिसा हाबनी हाइबिना ताकदे बाबिलोन असिदा इशोगी मि क्याम लै मसिगी बाबिलोन असे करम बनो फॉल्स रिलीजन सिस्टम ने अदु मसे ए होरे मखादा मु येंचे मंगोंदगी थोलो है मरमदी माकी that ye be not partakers of her sin माकी पाप सिंग अदुदा नखोइ सरु यादनबा स्नाउसा खोइ निंसिंगदबने ai khoina huji lairiba ai nang ai ne yauriba sarse masi ishona yadaba sar soi targadi hariba sarsna tawriba pap adu nang su saru yarabane aduna ai khoi hariba sars asidagi tholakadabne nang ai se aduga masina hai kaigino Babylon dai tholo mai pap sung saru yadamne that ye receipt of her plague ma ki sai na khondo phangdana ba aduna ai khoina lal ikhangba sarsi dai khoina leiraba adu tari hariba sarse dandi phangba matam nang soidana dandi phangane ba ai phataba tawde ai si church da yawju mokhoi na takpi thambi bu in de herga ju ko adu church da num ka da no khotuna satuna lai taradi nang ado madugi dandi do soidana phangani hai verse 5 ta je maram di ma ki pap sing ado sarga yukre aduna ishona ma gi pap sing ado ning singi hai sinausa aduna nang ai ne yawri verse se asukki mati pap to bo Bible gi matung na sattaba Bible gi matung na takpi da church oiramba taragri madugumba sasristegi ai khoi tholokchi hai Babylon gi maram dom yengche na khoina masi maram da hena khange de ai samon ko masida revelation gi maram da 17 gi 18 gi aduga 12 gi 13 gi maram da pajaba samon meam laikramne hairi bodu da na khoi amuk na khoina yengbiu hena detail gi dam aduga revelation 17 gi 5 upon her forever was a name written mystery Babylon the great the mother of harlots and abomination of the earth hai sina oktabe singi mama prithvi gi kwadi gi tukachabi angakpa Babylon adu ture hai adugma Babylon hai sida aduna sida hai de mother oktabi hai je Babylon gi matung de nupi amna sars amabu khaneba oktabi nupi na hai de oktabe sars hai aduna sida paliba Babylon ai samjun jarake ai kana guma denomination amagi maram da ngang bana te Bible na hai de ai ngangjabani ko masigi Babylon hai sida kaino koi gi Christian church amaneba mother church neba masidagi atopa prithvi da hujik lairiba denomination singje hariba church chidagi thola ga laibneba aduna masini ko Babylon hai je Babylon hai bidi magi masanupi lei aduna magi masanupi sing adu dagi chu akhoina tholakadabneba masanupi oiba aduga church denomination myamne aduna nei nai je koina sida lairiba aduga maroina sida paliba Babylon asidi koina
Roman Catholic Church Organization abune masidagi ne khoi denomination laibu khudum te thola ibse sinausa aduna khoi thola krabo khudum khoi amjiki manungda ishona magi aseng church amakak laiba adu hariba church asida khoi laksi habneba hariba aseng church asi ai samjalage hariba aseng church aroiba matamda laiba remnant church true aseng church masigi aina gun anikak haijageba masi aina haigedaba nate babana haijabani masi yengche Revelation 12 ki 17 da hai. And the dragon was wrought with the woman. Jinglai aduna nupi aduda sarami masida palliba nupi habdi ishorgi aseng church habni karamba matamda laiba dark ages Roman Catholic na Christian denomination sing asibu what pa naiba hat patupagi matam 538 AD dagi na 1798 ki matam je masida habni haidba matam asida masida ko went to make war with the remnant of her seed hamni masida palijan nupi edo adulere haidba nupi khona 1798 ki matung da mu singlai satan diabol asina shauraga hoji kaidawa nupi adugi magi daragi lemhauba singdo maduda mahak lan tawba satli hai hoje mane asengba church asida satan hoji lan tawreba asengba church muthaningai gida mohonareba adu haireba church asina kailai we keep the commandments of God hai. Number 1 masina ishogi yathang singa and have the testimony of Jesus Christ Prabhu Jesu Christ gi saki edo leheba masina hairibde karino isnausan ishogi roiba remnant church ta magi magun ani khale ai sapna hajarge hairiba magun ani dudi ishogi yathang adi 10 commandment masiko koina remnant church nang aina yauriba church se isnausan ishogi yathang tara se masiburi gatobra kai kumnadabra haibdo ikoni yengadabne maruina including the four commandment mari shuba commandment 7 days sabat tarini shuba ishogi sabat mitse masingakpra haibse masineba. Number 1 thangje numit 7 days sabat thangjane masingakpra hamne Sunday haibse masidi ishona bor pidaba masidi Roman Catholic na semba asengba numit neba haidaba numitse ngaoidabneba asengba church amagi khona remnant church haidi aduna haideba ishona pibi kraba mari shuba commandment achibu sengna ngakpa ishogi yathang khudimokse ngakpa church amo egidabne hoi kune yathang aga arang khulum phangani habinate prabhuna nang aingonda leibi taradi ma ki mapana aije yathang ngakpa mi ogini ho kanagu khara na de yathang ngakpa darka laite hai yathang ngakpa darka laite ba taradi ai mi hat pa yaribra mitumi wala na ba yaribra lai muti khuram ba yaribra hango mi gi mapot masin thiba ngang ba yaribra khalak pa yaribra mi ho ba yaribra ima ipa phu ba yaribra haibne ba yathang ngakpa yadati loin ya haibne madu aran bane maram di hoi yathang ngakpa ne khoi kanbi banate prabhuna nang aibu prabhuna thajabigi mapana prabhuna nang aibu kanbi gre hai taragadi kanbi kibagi khudam do ishona nangno polaga yathang ngakpa je prabhu gi pangane yathang ngakpa je orangane maram di pap taw to mi oigine ba ngo pap taw to mi habse oigine ba masigi gunani se laigani aduga ji shugi sakhi laigini hai Revelation 19 ki 10 da samjhan jarake Yeshu gi sakhi di the testimony of Jesus is the spirit of prophecy hai Prabhu Jesu Christ gi sakhi di spirit of prophecy haidi tung da silakani haina adugumba gi thawai leiba maruna haibdi maicho om laigini haibni masigi maramda haibdi tungda maruina masidai samna hajarake Daniel amsu Revelation Bible da bibi khiba prophecy sing ase masibu pithibi mapang khudingda sandoliba fajana takpiriba adugumba church amane masigi sengbrem nan church ten commandment makni maruina mari shuba yathang 4 commandment se hojik prithvi da 4 commandment ngakpa denomination amata leite amakhaktang leiko hoi 4 commandment ngakpa church amani lei aduga hairiba asigi manungdegi achangma church khoina khandokadab sinausa hoi hairiba church da khoi member oire haine khoi kanbi gadab nete adubu member oiba taragu sengna baibana haibadugi matungna salakanda kanbi geneba hairiba church ja roibagi remnant church da ishona prithvi gi tongan ba denomination singda leiriba church ki chinche roiba
प्रभु जीशु ख्रिस्ट सेंग थाजब क्रिस्तान सिंह असे मखोई प्रभु न कौबो मतमदा मागी पाखोन चप मिसना असेंबो पाउडो संदोक मतमदा तारगा मखोई थोलकनेबा अदुगा अतोप डिनोमिनेशन चिंग हिंदू मुस्लिम मैतै पांगल असिना सिदा लाइरेबा अतोप रिलीजन दा लेबा मिसिंगसु मसिगी सोई अरोइबगी व पाउसे तारगा मकान मखोई थोलकनेबा इसिनाउसा हाइरिबा असेंबो सरसिंग मनमदना खोई खंगिंग बतारगदी आइगी वीडियो रेवलेशन 12 की आई लिंक शॉप से के लिंक तना खोई यंगबियो अखोई थिदोकु मतम मोरे अखोई को सर्च कारी ने पंका खाबो मतम नत्रे अदोइ तारगदी अखोई सरगदा चतपंग मोय असेंबो असुंबो सरसे थिदोमिनसी प्रार्थना तौसी अदुगा मसिना ताकपिबो बाइबल हाइबदुगी मतुंग अखोई चलसी अदुना अरोइबदा अइना हाइजके जॉन 10 की 16 दाइबसे आइगी यावकोन असिदा अगी यावकोन असिदा नतबा अतोपा यावकोन दा अगी याव क्या मरुम लई हैबने प्रभु न हैबजे अतोपा डिनोमिनेशन क्या मरुम दा हाइरिबा सेंग सर्सिदा नतबा डिनोमिनेशन क्या मरुम दा लई अतो मखोइ सिंग अदो अइना अगी असेंग सर्सिदा पुरकनि मखोइना अगी खोंजन तागनि हैबनि इस्नाउसा अदुना न खोइसु अदुगुम मिसिंग अदुगी मनुदा सन्नबा वनभ्यू प्रार्थना तौबियु अखोइ नैनमिनसी खमिनसी हाइना इन मयामदा अपील तौरी अरोइबगी प्रार्थना तौमने सरगद लेबे पाइ हम थागसरे नाकी तमो पृथ्वी असिदा नाहंगना नाकी असेंग सर्च रेमनान सर्च ना के ओपो संदोक सर्च समले हैबजे खंगन बसिम थागसरे अदुगा तारे बिसनाउ संजु हाइरिबा असेंग सर्च से मखोइना थिदोकपदा खंदोकपदा मतेंग पांगबिउ हैना प्रभु जीशुगी मिंगदे खुरुमजरी।